मरोइब पाव अफब सानरोइ पुथोक्लिबा क्लब अमदी एसोसिएशन सिंगदा लेंगाकना मतेंग पीबा हौरगनी हाइना चीफ मिनिस्टर एन बिरेना सानरोइ सिंगी नुमित्ता हाइख्रे खरमजरी आईएस टीवी की नुंगथिल की पाव मीटिंग ताबिरी बसिंग तराम नोकचरी होजि पाव सनोन पिजरी सानरोइ सिंगी नुमित पांगथोखरे मणिपुर स्पोर्ट्स न मालेमदा मसक ताकनब होनबदा ग्रास रूट तगी हौदुना लेकाय अमदी खुंगंग सिंगी लंपाक्ति वाना होनबिरखिबा क्लब एसोसिएशन सिंगदा मतेंग पीननबा लेंगांग न थबक पाइखटपा हौरे हाइना चीफ मिनिस्टर एन बिरेन हाइख्रे Department of Youth Affairs and Sports Government of Manipur na sinduna Kumal Lampak Man Stadium da pangthokiba sanaroi singi numit lisingani tara mapal gi thorum aduda Chief Minister N Biren Youth Affairs and Sports Minister Letpau Hauke Youth Affairs and Sports ki Commissioner cum Secretary Bobby Waikom amadi retired IAS Biren na sarukya ke Chief Minister N Biren na makha taraduna English singamaga chamapan maudra mapal gi February kun mangada Manipur na yumbu oiduna pangthokiba manga suba National Games da Manipur na Raja Valendra Singh Overall Team Championship Trophy lokiba numit asi sanaroi singi numit haiduna pangthokliba shi itihas ta lehoragadaba numit amani Piklabasu Manipur na laibak asigi Games and Sports ki lamda National amadi International sanaroi kaya puthokpada natana Padma Bhushan ama Padma Shri Mari Olympian Taret Arjuna Awardee Tara Nepal Rajiv Gandhi Khel Ratna Awardee Ahum Dronacharya Awardee ama amadi Dhyan Chand Awardee ama fangbangamle Masida sunatana Olympic the medalist ama Asian Games the medalist kun taruk amade Commonwealth Games the medalist kun tra puthok pangamle ngasidi Manipur da sanaroi singi masing hengalakpa amadi lairik laishu ningthina tambagi chang hengalakpadagi lamdam masida thoklamba crime kaya sathi na hanthare haike Service sama tawra matungda aina aigi sanabaduda achievement lairaba matungda phangaba matungda service sangaba matungda aina sanariba potto mirai rakpa gumba adugumba to tahoninde marambi koina service sama phangibase because of nangi adugumba achievement dugi makha phangbanina nangi punsina nangi health na permit tawringai gidi health in the mind ani mana permit tawringai matambi nangi aigi piraiba adugumba items adudai the commitment laina Manipur gi amadi Bharat ki demakta kachoganingi anaroi singbu khunggang da ground gi sumang da gi kuchoiba sanaroi mayam ku yokat bilwa du gumba club singdu khoi kharda warsu pating bangna bai koi kanna lambi yale Tungda sanaroi singi numit ka mari lainana sanaroi singi run namasu Kumal Lampak Man Stadium dagi Chief Minister na lamthake run adu Man Stadium dagi hauraga chingmairong khongnang ani karak taraga makha pangna laklaga North AOC fauraga amuk hana lamthafam Kumal Lampak ta lamthungpam oike Tarama Thui Suba Manipur State Assembly ki tare chiba budget session hojik chathari ba asi ngasigi oinasu ayupung tarama thoi dagi chathaba hokre laba kuigi karetane khongban tangkhun dagi tholakpa dagi maron khamel tu tholakpa dagi mara longa koreng nei tholakpa adi laikot te tholakpa duga sigi hol sida kuigi iril turin sig wangda leba khun kuigi yang kunthani ku yang khisi sidai sim tholaga marun chat pai batai adodun masi kuigi chiminjan chu lere hol injan chu lere mina se honorable minister kansanda if ODR natri enda or magadi tau bigi na peli pan bigi du diar gadi madum tang tau bina ba kuigi ne ba kuigi speaker through da honorable minister gi pungsin chinjari loina na masim tanga soidana tau bini habigi amtang house iso tau bigi phagani then the give Ziki impulse cool lambis da Holy Tongse Masi A sing around the gi Kra hung by tai Kadi no Tong Lodam the Kotos among Bakanda say on a balmins and Hagido some sangstan amakatana Swana complain number lack but the gi see to the banana Kadi Marangino hung Matamda say Tongse Hogi Pura fresh when dismantle Tauraga, a nobum saga dovani, wow the Yawazani. Wow the Bilusina Madu total see some 46,76,365 webzani. Aduga Harbi Tongsi
होल एक्सपर्ट से लागा थोंसी साबा हाउदंगेदा एसओ एसी कई पनम लागा मधु साबुदा इफ पूरा फ्रेश होना साजेबा तारबदी हाई डाइवर्सन से कदाई थंगबदगी हाइबा कांदा सोमदगी हाना साबा हौरो अदुगा हारिबा माय हबी येंदि पार्ट से मसी जे करिगुम फलमद्रबदी थुगार मथंग नु तौसी फलम फबा ओरगना अदुमक तौरसी सिगी पैसाजना हारिबा हे थंगरिबा रेटिनिंग वाल मन एस्टिमेट हापाउदब जाने फुट यांखै मुक्सी पूरा इसिंगदन डायरेक्ट एसेलगा सेथि भाइ तारेने तसेंग मसी थोंजुनते कल्बरने 6 मीटर एक्सपांस स्लैब कल्बरने ब्रिज नते को अदना मसगी एक्सपर्ट सिना यंगलाक पकांदा मोय हाइबा कोट बमदुदा जस्ट एवरीडे लाकपगुम लाए सोय हिंसी लेकाई की दिगे रिपोर्ट लौजमनि कंडक्ट लौबुसना चदि अदुगा हाइबे डाइवर्सन रोड मी ख्वाइदि मरो बा इम्फाल सकल रोबनिना डाइवर्सन रोड हात्रमिना सोमनन हाइरगा मतंग सी लागा सी तौजी हाइबुदा असगी कंडक्टर सिंगसना हाइरे हाइरबा मतुंगदा सोमना सोम यंग कांदा सी थोंगजे करीम त मयागी अबमेन मतेक से फुट 10 पाकसे मसी करीम कादे मसी जैकेटिंग तौरगा मजो तौबिरो हाइबदगी इंजिनियरिंग हारबा मतुंगदा मसागी असुमी नाकन जिजो हाइदोक पिरोना इंजिनियरिंग हारगा एक्सपर्ट सिंग हारगा हाइदोए हाइदो मतुंगदा मयागी पार्ट से दम थौना ले साना साना मयाजी लमी दि थिंग यादमिना मसगी मतमगी तौरम हाइबा ताई याम कना सेक्शन बथोंनी अदुगा अदु हाइरबा मतुंगदगी देन मसागी मतक स्लेक पल्बरसे सिदी थुगारे सिकोयना मतमदुदा ऐ नंगबा कांदा हारिबा संस्थान अमा खंगना मसागी विजिलेंस कमीशन दा मसी थोंगे सादना फ्रेश थोंनी अदु फ्रेश थोंसान मसी इंक्वायरी तौबी हाइबा मतुंगदगी विजिलेंस कमीशन जु लाए लाकपा कांदा मसागी मोसु मतक स्लेप सिमदी अंजुगले दुबु सिमदी डिसमेंटल तौरगा मखागी करिमा फरम तारबदी अदुम तौर कछु कायदेने एक्सपर्ट पूल ए पीएमजेएसवाई की एक्सपर्ट पूल ए लेकाय दोनी रिकॉर्ड लो लेबजन वीडियो रिकॉर्डिंग कई लो लेबजाने देन अदुदगी मसागी हाइरबा मतुंगदा सोंगी थोंग हाइरे हाइरा कान लंबीजी नुमित फुनी थोई सुरु मतुंगदा डाइवर्सन थारे माय थोंग थुगारे थुगारबा कान थोंगी थुगाइबा ngamdrene पनकोना ब्रिकर का तौना थुगायदना तौदगी लास्ट उसिना फ्लोर दुमदी सस्पेंडेड फ्लोर थुगार मतुंगदा मागी अबमेन जी फुतरा सांगबा से मसीदी खोगी हौगी हाइबिदे अदु हेन कनगेन हेन एक्सपर्टसिंग ला कांददी फरे अदु देन मथक से केप छाइरो केप सिम हाइदो देन केप हाइदो मतुंग दगिदी मसागी थोंगी कंपलसरी थुगाइगा दौबनी हाइरा अदु इबरदी कॉन्ट्रैक्टर सिंग सुदिंगेदा मसे थुगायु हाइ थुगाम तारदी लंबी दुकराइ सिम चफम लेतरमिना माना सगी हाना अबमेन सिदा जैकेटिंग दो समजनरगा थोंगे साराब जाने आई आउट ऑफ स्टेशन ओइन था मखाय खरे ओइ मतमदुदा आई ओन पाम फंगदा हाय तारे देन दी सुम टूरिंग मतम सुद्री मालेन सुम चटपा दगिदी अमुक सुम आइन खनबा कंटेक्टर से पैसा से लेटर पीददना खरा पीदबदगी थोंगी पाम पीदब जाने पीददर पैसा लेतबी तौरिबो निंगबा हंगबो कांदे सुमान विजिलेंस कमीशन लेरे हाबिदगी मरी आगी विजिलेंस कमीशन दा कनो लायना एप्लीकेशन लायना दु तौबुने हाइरे अदोदी इंजीनियरिंग करी मोई लेकाई क्लब अथॉरिटी विलेज अथॉरिटी अदगी मुसुंग मैरा पाइप अथॉरिटी चलगा चिमिया की चेंबर से चलगा अमुक मोई होल टेबल से फमिनर कांदा सी थोंसे हारिबसे करीम तौरय सी पैसा से अतो बाहर कल्वर्ट तो कोई रेटिनिंग वाल दो अदो तौ नत्र पैसा से लौथोकी से पाम लौथोकी नत्रि करीम तौर हाबक तम सिखांग खांगा जेलगा ले हायको देन अदुदगी दिमु मसागी कनदुगा अखोई लेकायद लेब क्लब इसा मफम सिदा पुइनी आई इमांगदा तौरिनी होल पीपल सिंगना थोंजे फई सी थोक सिगी पैसा सेविंग मनी से असी सिने सिगी नोई रेटिनिंग वान यौरमदबसे थोंग सारगा विंग वान से यावदे हे यावदरा विंग वान जमते यावरमदबदगी मसागी करी हायतारने मदु सिगी पैसा सिने सिल तौबियोना हाइबदगी मयामने तरा कांदा हारबे सी कनुगी विजिलेंस कमीशन एक्सपर्ट पुरपुन हाइना बजाने कैसे कायद मसी फ्लोर दे थुगारगा सेब कैसे कायद समजम जस्ट इन रिटर्न इब पी नतमिना सम ngangngar बाइबल ngangngar तौ बजाने अदुदगी थोंसे यारने सगी पोचे लोई पैसा थमगा अइना थामा मखाई दिल्ली दा आई सुम अतुबा आई पर्सनली हाइताई चलिंग सुम हाइदबा अदरा अइना
hausa ko honorable minister jo hare expert sin jo hare thong kaim tor hare aduga di paisa do save tor hare aduga only sangstha namak tuna sum toraga chaurabak asagi national highway onkhal imni ado yam important eba lambi se sam chamba haijadra natraga sangsthan hagadra aduna expert sin asu department asu tare to haba kanda yaragadi honorable minister kansana ishwam to bira on leader hausu leibiri madu yaragadi akhoni chaminaraga phil chatlagane hayengmak chalaga natra ngasi mak matam su leiri atang chaminaraga ngasagi karigumba phare haitaragadi expert khoigi ona khoigi chimiya se khoigi notice ki ondi bri se aina tajabada aina khangjab expert haitare masi bri sabada well expert person ni chimiya khoi tamu tem haitare adubu mama samsu yani kaisi to roi haibuda tawuda hujibok sada lebese masi tangai phadana khoigi honorable chief minister khoi leader hawsu leibiri adubu karim ta kar haibal lerebnina hogi thugari ba haibasidi solong matam mayam changani season laani adigi sumatakta ngasagi hana thuga hai ta gadi thiga danga da doi thuga hai ta aina khuna sujari pato paisa pibiro aduga doi thuga biro hangmare aduna maram uduna kogi honorable minister na yaragadi saiju sona tawno hona habiramnina khoni ngatang chamina ruraga hai tare yengner fil whole expert puraga ngasagi amana aina tabada Vigilance Commission tabada noi kan yani habigi kanudo sari bai to tau adu di go habisu tai hangruba kanda ko moi conductor ci ko hangba duan su tai adu subject to confirmation adu iburgadi chimjal hinchal or authority na si thongje karim to roi kan ne sarbi to pibi gadi adu su kasu to re na haigum hai aman natra madi mana Vigilance Commission report am di pdr pire dong na tangai padana mase in short ta sagi akhoi honorable minister concern ai sambak adagi department ga loinana yaragadi matam su lari akhoi hausu loisilaka dore ang chaminaraga Board of Secondary Education Manipur na fomba class 1 dagi class 9 fawbagi lairik ningthina fangdabagi problem lairingaida class 2 gi mathematics lairik manungda ahangba leimai yauraklei haire masigi matangda miyoi amana social media gi kuthangda pen da bafongdokpaga loinana masigi thogdang kanana pugadori bano hanglakle bona thomba class 2 gi messing asi phambani yawana numini umi sangdana thirakanda angang ni leijabani yengyo sida so hange sina kariyari ba swaida ahang meam sizu hange Sumaina ahang ma teruyau isi masi Boro Higher Secondary Education na tamai khongbi bano ahang jingsinga kariya na hai duri bano nga kaida yengbiu si si bona phongba lai ni si yengbiu si kanada complain tawdino Amarom da education ga mari lainaba singda makal amatagi ayat apan pidraba matamda afaba makal ge education purakpa ngamgani hana education minister Tesh Radesh Shamna Maitramda nauna yunako gi school hangdokpagi thoramda haikre ngasigi thoramadu da konthojam kendrigi MLA Dr Sapam Ranjan hanagi speaker Haubam Borbabu ICM gi director Dr N Ranjana hana vice chancellor Oyamba Professor H Nandakumar amadi yunako school gi chairman N Iravantana maroiba musingoina sarukyake Minister Namakha Taraduna education bu free John Ohensi Hairabasu Maikei Kayadagi akanba pressure pibagi thawongdi chathare Manipur gi manung hanjan ba ching amadi tampaki mafam singda school gi fibam ningba kainingai oiri haike Manipur is not only Imphal. India is not only Delhi. Delhi is our we need to introspect, reflect upon ourselves. Imphal is Manipur. We need to reach out, we need to connect. I would appeal and request my young colleague to start one school anywhere in one of the districts in the hill in collaboration with any of the NGOs, any of the people who love education. Education area it will prove how much we love people of hill and how much we care for them, how much we are ready to share. How we put seva. Adu kana see a question. Toy problem say. Line solution for
Masagi ethics khangna mathau ningthina pangthokliba doctor amadi nursing adu asengba doctor amadi nurse ni haiba chungani haina Health Minister L. Jayantikumar Raj Medicity gi taramanga suba mapok kumon thoramda haikre. Ngasigi thoram aduda Mahut Minister T. Shyamkumar, Health Services ki Director Dr. K. Raju amadi Raj Medicity ki Managing Director H. Rajensu sarukyake. Mahut Minister T. Shyamkumar na chakolakpagi matung enna Human Services mathau yamna tarakle. Paisa lauraga layengani haibagi wakalol thadokuna laita laira kayagi mateng pangbagi thabaksu chatharabadi ngasi lamdam masida micham miyamna mayoknariba khudongchadaba asi khara makhaidi hanthaba ngamgani haikhe. Minister Jayantikumar na makha taraduna lamdam masida lairiba miyoising masamau fana kuine hingningba ngaktani private amadi government hospital khaidana tungi khanduna asanba mityeng yengba mathau tai miyoibagi punsi kanbagi thabak thogdang lauribasi ishwargi mathangda doctor amadi nurse lai hainaribani. Doctor Singna treatment tawbada patient adugi mawong yengduna tawragadi hospital adu hena chakhatkani haikhe. According to Manipur, particularly in our very small state where there is many resource, single makli resource la jidam makli jaga se lai makli la ga anamba makli skolba lain boshide masida kama to mogi life se masih protect to ga to mogi life to safeguard to na se kipam mada the best healthcare system to deliver to na se it should be our vision. According to the Manipur la ayo makli segi healthcare system to fare na hayo makli pochina se masih across the border atop state the atop nations singa masigi se kama to gida kon sort of pang ba betul aduna so that is our vision political economic da yawo bani na madu ke vision element to the most successful doctor or nurse in health target the one who never forgets his ethics mama sagi ethics se kaw de makli mission doctor se nurse as a successful go Tinungai the bird sanctuary saba taramna oi amadi bird sanctuary saba yaroi haba group ani thorakle bird sanctuary asi thambana kana gani haibagi matang da khana nainaba mifam ama Tinungai kaithel da pangthokre Tinungai gram panchayat ki manung da laiba apunba club amadi NGO taranithoi na punsilaga semba United Club Tinungai na sinduna pangthokhiba khana nainaba mifam adu da Kumbi College ki principal oibata natana Bishnupur district ki honorary wildlife warden oiriba ke Jugeswar Singh Environment Technical Committee की Deputy Director Dr. T. Brajakumar Singh yauna miyoi kyana sarukya ke Yening Animal Foundation की सपना लाइश्रमना Bird Sanctuary हाइबसी थमनिंगे हाइदुना मफम अमदा हेक्ट थंबया बनते महौसा लाइरेंबिना पिरकपा खुदोल अमा ओइना उचेक सिंगना मखोगी पामजबा चक्ताफम अमा ओइना पिरकलिबनी हाइखे Si mafam asida mahausa imagi pothapam ohensi mahausa imagi mabu mongon minong ohensi mayana bird sanctuary si ngai phadana lehensi have a wafam si have thamjaningi Dr. T. Brajakumar Singh na Loktak Pat asi Hogjikti Manipur Khaktagi oidre Male Mayam Pumbagi oikrabani Pat asi laibana ekoi kudingmag na chokthokli Bird Sanctuary thambada ekoi kudingmag na support topam thoi haike Loktak leniba phungi phajaba mongda laiba usek singi phajaba mongda leniba magi ecological services mayam singi japan yauraga pira kanda prithvi gi ba dugumba importance lakhibun haiba mayam akhona pick up yaw hiba components indudagi walappa kanda ama walappa kanda ani walappa kanda prithvi gi adum importance dum lokthokidune Indian Bird Conservation Network State Coordinator R.K. Birjitna Kanagumba miyoi kharana chamjaraba ngami singbo lana lamjingduna tanglaba potsak amabu manghanaba hotnaba haibasi tasengna laibak thibani haike Northeast ki phangamba potuga si thidungoida Bharat Sarkar la yam saw na thoi pole be gazette notification throgne Bharat Sarkar da approve torba Manipur Sarkar na gazette da phanglaba ba sanctuary si MLA वगैरह गवर्नर वगैरह श्री नरेंद्र मोदी जी वगैरह सुप्रीम कोर्ट की साविया देश भारत की संविधान की साविया दे प्लीज डू रिमेंबर इट मरमदुना कैबिनेट ना डिसीजन लौग्रबा थिनुगे की बर्ड सेंचुरी से मणिपुर सरकार ना अंडर एनी कंडीशन रोल बैक तो हुन मरोया Nakal amarom Tinungai the Bird Sanctuary thamba yaroi haiduna ngami singyo ba khomchut ama Tinungai gi akoibada chatkre Tinungai loya lakpa laibungdagi hauduna chatkiba khomchat aduda Tinungai Bird Sanctuary thamba yaroi ucheki punsiga miyoibagi punsiga kanana hena mamal yami haibana chingba wahai kaya iba play card kaya khomchat aduda sazinake JAC ki Secretary Naurem Rupachandrana
Lengak asina ngami singi damak karishu khandre miyoi kharana masagi oijaba tanbagi damak khangjadraba miyambo bird sanctuary thambada sogat halle bird sanctuary thamba JAC na yabangam loi haike Organization ama khang mi manga tara khangna bird sanctuary asibu saugatna bagi damakta makoina ngami sinmi sing asibu aranba pau kaya marup sandoktuna manbu government asu makogi mathakta lokhat pajaba matik chaba action lokhat piu loktak pat asina ngami sinmi aikoi mayam asigidi thawai ne asinatana aikoi ngami sinmi singi source amata leite mayam ama government gi na paikhat pasakot thorang singdagi aikoina khangba uba loi leire aduna asidagi aikoi ngami sinmi singi punsida akai boiraga development porkane haibe sungtha thajade manipu government da haijaningi aduga aroi boina thinungaida bat century na ama sagana haina tawriba government gi chakot thorang asi hena phaba policy ama oina bugidamta ngami sinmi singi oiba livelihood oidaba mafam amada sabiraga de government gi aphaba khongtha ama oigani haibase thamjari Thaubal district ki khangabo kendra ki manung chanba sanga yumfam part 1 da leiba sanga yumfam higher secondary school gi lambi asina maram oiraga class 10 amadi class 12 ki exam thariba mahiroi singda chauna khudong chadaba mayoknare lambi gi nageta chahi kya gi mamang dagi drain channabani haiduna yamna chauna tokthok lambi nakal da leibak paikhatuna leirakpana amuk ke hena khudong chadaba mayoknare Mari lainaba singna lambi gi nakal da leibak paikhatuna thamliba asi athuba matam da temthoktrabadi miyam nakan ba khongjang changselagani haina leikai gi miyoi amana phongdorakle kana thika no karamba department ta ubono ekoi mafam marang khangdre masida center ahumari ekoi tajilak ko school ahumari tajilak panina ekoi lambi chathok chajin cha atuge matik waba aduga sida masi ekoi gai thengina yawa angang parkhan nang dam phau yawa aduna ekoi mari lainaba department na chanboiro any karamba thika no masi ko gai sida lepung tauriba ada drain tawkhairiba tauriba masi ekoi school gi ekoi bi round surrounding che masi taurje ekoi masi seng na tem jilaga angang sing ke fajana singna lem na ekoi parkha thaba yanangai gi lambi chikom nangai damak ta ekoi masi pam Intellectual Cell BJP Manipur Pradesh na sindunanga si Chingmairong da leba Classic Grande da Stat Intellectual Meet pangthokre Tharamadu da Union Minister of State Independent Charge for Housing and Urban Affairs Hardip Singh Puri na lamdam masida tawhaningba pangthok haningba thabak thoram singi suggestion sing piraknaba khanganke Tharamadu da Rajya Sabha ge MP su oriba BJP Manipur Pradesh ki President KHH Bhavanand Vice President M Ashni Kumar Stat Intellectual Meet ki convener Hana Lieutenant General Oramba LN Singh su saruk yake mid aduda saruk yakiba singi maikei degi highway gi fibam fagat handuna state asigi fibam fagat hanba nupi da pangal piba Armed Forces Special Power Act lokthokpa New Land Reform Act semdok handuna leingak na lomi shinmi singi yaifa thorang sing mapung fana fanganna bagi wafam sing pukhat na rakhe Pirak liba suggestion sing adu paikhat pe yaba thabak sing paikhat kani haina Union Minister Hardip Singh Puri na haike Democracy itself, I mean, if you look at India's history, for 43 years out of an entire period of the Congress party being 43 years, members of one family were in control. So I don't want to comment on it. I have not come here to give you a political this thing. But today, for the first time, you have a BJP presence here. Whether on the issue of citizenship bill or other issues, I totally agree with you. Our commitment is to the people and to the state. And I think when we hear these comments from you, I assure you, your comments on connectivity, I will take back. Labor Department ki makha da lariba Manipur Building and Order Workers Welfare Board ki lising ani tara tarukta gi sinmi singi pithok na lariba khudong chaba sing March tha fawba gi manung da pithok na ba Manipur Building and Other Construction Workers Welfare Federation na Labor and Employment gi Minister gi pukning chingsilakli Smart Card sanabagi damakta Department of Loction kiba original documents sing amade paisa sing Smart Card fangdaba sing da handok piro lising ani tara Nepal ki khudong chaba fangdaba sing claim toba yadana lariba si atuba matamda yahanbiu haire paugi marak thatna tema breakama Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102759 amadi 8794613154 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi,
Jolib syrup amasung capsule. Diabetes singidamakta Jolib capsule chabiu. The Great Wedding Sale by Mobile Furniture. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Northeast Ahanbo in the National Housing Bank wholly owned by RBI license Pankraba Ministry of Finance Department Financial Services Government of India Sarfasi Act 2002 ki Makada Financial Institute amo in Sakangraba Pradhan Mantri Awas Yojana Housing for All Bisan ki Makada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary companies singi sister yauna puna branch tara hum doyang dukjare miyamna financial facilities sing lobi na baning sing jare Panthoi Housing Finance Company Limited and its subsidiary group of companies. Breaking Matung Taram Nokchiri Hazimakata Papau. PPCM Amadi Haumi Research Guild Sinduna, Hingmin Nasi Ekoi Habit Tarungi Manung Chana, Jesamigi Kunjasingi, Awa Nungai Hangba, Kongchet Amachat Lure, Kongchet Aduda, Salai Teretki Lengyan Fi, Kulgi Luchimba Sing the Kudol Tamke, Kunjasing Tengnariba Awaba Sing Kaminaki, PPCM convener Nongtombam Bimolna, Jesami Kul Amadi Wahung Kulgi Ngamkai Nagaland the Chet Nabalai Bedege, Kunjasing Nungnangba Foundry Bashi, Manipur Amadi, Nagaland Langana Loshindana Tamli Basi, Libak Tibani Haiki. Asigumba Nungnang Bashina Kunjasing Tabak Shu Nombada Ning Tamba Fangdre. Manipur Langana Fibam Sida Mediang Changbi Haiki. Lenamsung Manipur ki border the lady Kulase, the Sami Kulgi, border ki dispute na Bama Labana Maram Morakanda, Mafamasida Ladyba, Kunjasing Asigi, Tangdu Leta, the Kunjasing the Nunangba, Mipai Bama Labuna Maram Morakanda, Nasidi, Yam Ing Signa Pali, Kulase, Masigi Awabasina, Matam Super, the Inkalaba Narol Sing Alons in the zoo, Horenkari Tolopayabagi, Hayankari Tolopayabagi, Wakalamadi, Adumagnaitaba, Lady Adubu, Manipur Gomen, Amazon, Nagaland Gomen, Anisina, Zayan Abala, Laduna Lagi. Kul ani sigi chay na basing asi pawba loisin bidana laiba sidi yamna chumdabani. Jesami Chairman Nizote Mekrusuhana, Nagaland Lona Badalaiba Kul Asi Yaunaba Manipur Langana, MST bus Tarakli Basi, bus Amakak Oibana Amadi Chang Naidabana, Jesami Tangnaba Kunjasing Tongba Fangdre, bus Ani Numit Kudingi service Tauhaningi, Bank Laitabana Kudong Chadaba Mayoknare, Ngamkai Chayat Nabasi, Manipur Langana Yangshil Haningi, Haike. Alapa mafam Nagalangi Boulder Larry, but just Samisida, Awake, Ichinaushina, Gramani Hin Libra, Shimakuana, Greno, Awake the Maktamatan Piga and Lakpi, I Ihak Gimhut, Aduga, Greno, Village Council Gimhut, Praja, Mayam Gimhuduena, Takatpa, Aduga, Harautenba, Pontok Jabni, she Lakpi, which is Swedana, Wagi, Greno, Awatba problem leva, Makeji, Loin Maxi, Gorman, can be duna, Makwegi, pressure da, Loina, Wagi. Success oing ni haibishi ukwegi asani. Haingang Sigi Manung Chanba Achan Bigay Mayay Lekaida Nauna Saba Ima Kaitel Chief Minister Giloinabi Hiay Nuna Sangakre. Taramadu de Faleski Adeksha P. Bimolasu Sarugyake. Market set Asi Ima Singidama Kalaga Mahakna donor Oiduna Sabani Haina N. Hiay Nuna Fungdoke. Inkonagi or some Manamasing Boroso, Tapna Salaga, Yon Pamkanga, Natawa Mayamdo, Hanga City markets, is harmonious, Toga Mayam Pamaga, Mayam, Sidayon, but Toga Mayam, Bonamak Sakatarang, Oiminazi, I said.
All Manipur Art and Culture Students Union Amaksuna Sinduna Culture gi lamda state amadi national gi thakta award phanglakraba singbu harau tayamna okpagi thoram ama JN Dance Academy da pangthokre thoram adu da academy asigi director L Upendra Sharma social scientist Dr Dhanabil Laishram amadi Sumanglila Council gi lifetime president PH Gunachandrana maroiba miyoi singoina saruk yake Dr Dhanabil Laishramna punna hingminaba haiba wafam asida culture gi chawrba thokdang lei haike Sahi kaya cha kaya manungda tengkang tongan ba lining lambigi waisira ahong makya lak matamda hairi basida khoi sapu leitabdi nate adubu sakhataba lamdadi masi magi culture gi magi tradition gi magi dharma gi yaknaba semak paduna maramoidana akhoi culture da su masi yam chaw sapu mapi buduna apun bagi common laigadaba aspirations ji Tugairaga lakpa ui mado ngasigi culture gi lairiba tradition jida ngasigi lairiba magi attitude beliefs emotions jina aikoina masi yam nurture tobum changi si so long as akoina nurture tawringai aikogi future da akogi road map tagi haidoktana chatpa ngamgani habasina culture gi yam chaw importance lei na I thamjage Kengjui area da chathaki ba health camp nongchingi fibam phattabana ngashi loishin kre camp asi pangthokibagi damak Zolda village ki chief na Moregi primary health center ki kangbubu thagat pafungdorakle health center more oya mayam na ekhoji kun zol mo phamase sangbiraga kun mayam layim biraga School to Sanglaga, Angamayam Yimbira, Yam Tagatari, Rogalona, Lamdamase, Manung Sangba, Lamdamina, and I yet Lina Yamle, Adubo, Yaltona, Romandagi, in Dargimat Puli, More at Central Primary Certain More at the year, which is Yobira, Angamayam Yimbira, Yam Haori, Yam Tagatari. Thank you. Ngarang ISTV News na phone kiba Manipur gi dan natana India gi lemjiningai oiraba Kumalam Park Sports Complex te leiba toilet ayamba mari leinaba singna yengshin dabadagi ka hena motpana season naba yadre sanaroi singna mari leinaba official singna yengshin biu haina phone kiba pau adugi matang ngasi Youth Affairs and Sports ki Commissioner cum Secretary Bobby Waikom na sengdorakle Haujiki oiriba fiba mashida stadium de leiba toilet sing sanaroi sing amadi miyamna luna na season na binaba appeal taurakle Sigi hariba structure sigal oinana ate public amenities kogi visitors sing kogi players natabate live sing sigi convenience ki wana public convenience ki wana koina parking area da toilet facilities thamam bane ado masi matam matungina question ba yarakta ba haigadra kogi matam no da koi Kumalam Park swampy area swamp koi low lying area da sa gibnina madu gi toilet si kogi matam gi matungina chudarakta ba ma gi function torokta ba ar madu koi repairing tono koi hona jai repairing si ngam gi de maram di koi gi magi septic tank kare do makha da lekhi ba mathak da agilak ba hadare adu koi gi kumut kumba kare kara myam sina level si mai flow si lekta ba aduna koi repairing tono hona bani yadre du fail ore adu koi close to thammane adu kana gumba mayam changchil laga sina bra koi khangre adu ngarang sis main to da koi media da koi yengdre kano tawdre hana koi haibirak pama koi thenase tasing madi madu koi discard to thamma bane adra madu madi koi huji public ki sin bagi tamakta koi thamjadra bane aduna koi sin da ba pone hana koi haijege Nifu suba RPF ki mapok kumon ga mari leina nga si Imphal ki tongan ba mafam singda star amadi banner kaya thetlamle Amarom da RPF ki division Nepal gi manung da Nifu suba RPF ki mapok kumon ga mari leina na mafam khara da star amadi banner kaya thetlamke Haujara bada maroi ba pau amukahna Afaba sanaroi puthokliba club amadi association sing da lengang na mating piba horagani haina Chief Minister N Birana sanaroi singi numit haikre Haji pau bugan ISTV na pichaba pau matang ashtal sinjare bideng tabiri basing momokana kurum jari